ngasi toan toana phongkiba sephongsingi maruoiba paukhonggatcharaga mayamda share tawjagi ahanbada covid patient taraganithoi bot thadakhi ngasi pangthokiba wongoi kendragi maraki mikhalgi bot thadabagi sangsada maudrani ga point humfu yauki ayuk pung 8 tagi nungthul pung 5 phawba santi oina pangthokiba kendra sigi bot thadabagi sang asi anganbada sadra 9 ga point humdraga 8 oiki ayuk pung 13 tabada sada 52 ga point 18 nungthul pung 3 phawbada sada 15 ga point 19 oiki COVID-19 pandemic marak asida pangthokiba maraki mikhal asida kendra asigi tuan ba polling station da COVID-19 positive oiraba miyoi taraganithoi bot thadakhi COVID positive oiraba sing adu Election Commission of India gi guideline gi matung ina personal protective equipment health authority gi supervision makhada provide tawraga bot thadabagi aroiba pungphamda bot thadanki bot thadaba lakhibasing polling booth ta bot thadaba sangdringaida hand glove yenthokpaga loinana body temperature check tawki kendra asida BJP gi merep oinam lukhoi INC gi merep salam joy NPP gi khuraijam lokena lamba thingnari loinana kendra mari gi miraki mikhal asigi bot masing tha asigi tarada thigani hairi hanasu vaccination makhatana phungdurokli atopa maru oiba paw manamo entrance test ki matam yethokle Manipur University ki Department of Life Science Zoology na thadorokpa cherul amada MSc first semester zoology gi entrance test November 3 da pangthokpane hana tawramadu I pawphaw watpadigi hairiba examination gi matam adu yethokle November 3 ta phamkiba departmental mifam ama amasum university authority singi pawtak matung ina November 3 gi entrance test adu pangthokidabaga loinana zoology gi inau noba entrance test November 12 gi nungthil pung ama taba matamda mamang da pikiba mafam matam format amasum guidelines sing kaidana pangthoklagani akupa marol university gi web page tagi khangba yagani hainasu pauksesna makhatari atopa khangjin mara thoido henongna kanaraba pawmana Indiana rather amazing satellite ama amasum foreign satellite mapan thagat khre Indiana thangja numita rather amazing art observation satellite EOS 01 amasung atai mapan gi satellite mapan thagatuna orbit ta mai pakna thamkhre atiyada leihan khraba India gi anoba art observation satellite aduna agriculture forestry amasum disaster management gi thabak ta sizinaba yagadaba mayek senglaba amazing tharakani haina leba asigi space agency oiriba Indian Space Research Organization na phongdokhi haujuk phawbi oinadi space agency asina phongdoraktriba oirabasu satellite asina lawriba amazing surveillance ki thabak singdasu sizinagani hairi hanasu pauksesna makhatari atopa pawmana mutam thiraba novel COVID-19 virus ki pandemic mapung phana control tawraga Citizenship Amendment Act sakna halagani Amit Shah Malem gi oina tamthibagi masak oiraba COVID-19 virus ki pandemic asi leba asigi oina mapung phana control tawba loiraba matungda Citizenship Amendment Act CAA asi lebak sin thungna sakna halagani haina Union Home Minister Amit Shah na phungdokre haina agency gi pauna media da phungdorak pawdamlakli mathang sahi da pangthokkodoriba West Bengal State Assembly Mikhal Gamari Lainana State Asigi BJP unit na matam kuirabagi mamang dagi hauna sem sari bethabak sing yengsinbaga loinana preparation asigi matangda party gi state unit ki leader singa aronba party gi oiba wa tananaba numit nini gi khongsat state asida lakhiba Amit Shah na maki khongsat loiraduna ngang numidang wairam Kolkata ra thadoklaga New Delhi da halamdaira Kolkata airport ta pamusinga ngahak unabada phongdokhibani hari Lakliba State Assembly gi Mikhal State ki Chief Minister Mamata Banerjee na lusingliba Trinamool Congress ki sakar asi BJP na soidna tuhanma ngamlagani amadi party asina Mamata gi sakar maithiba pinaba party organization na war footing da sem sariba thabak sing handaki Bengal khongsat asida yamna laina uba phanglakle haina party gi leaders oiriba Home Minister na media kangbuda yamna thajaningai oiba mawongda pawdom namkhi hairi Bengal gi mafam kya da koina satuna yenglubada Mamata Banerjee na BJP yauna opposition kangbu amuk hana maithiba pinaba thaurang torambagi mawong uba phanglabasu koina satluriba mafam khudimakti state leader Mamata na development gi namada masagi kana balaunaba oijo oithaki thabakya lisang sina paikhatle haiduna miyamna thina ngangnaramba taba phanglaki haina lusingba sina phongdokhi haukiba March thadagi lepanaidana sandorakiba laina laisat asi lairamdrabadi parliament amadi India gi
President animangna ayaba piraba CAA asi matam sana satnahanba ngamlamba yabani. India da laina asi sandorakpa horakpadagi parliament ki session khangtapta lepkhibata natana Central Act asi satnahananaba process fawba khangtapta tokrabani. Masida sunatana Bengal gi miyamna pamdaba thabak tawbagi mai hauna saunaraba Mamta Didi gi Trinamool Congress, Mayabati Didi gi BSP, Samjawadi Party, Communist amasum India da maming phawi ita taraktraba Congress Party na CAA gi mayokta horambi ihau khongjang adusu lepkrabani haina Amit Shah na phungdokhi. Muslim lebak singda miyot minai gi saina khangma ngamdaduna lebak asida non Muslim refugee oina lanjenarakhiba misam singbu minung sigi miyang makada India gi citizen oina masak khangananaba paikhalakpa sarkar gi thabakta ayet papiduna khongjang chathaba haibasi sumdaba thawongni haina lusingbasina aroiboina comment piram ki haina agency ki paw namkha tari haina phungdorakli. Loisilakpoina topa paw mana Dr. Ningthaujam Ragumnibu top scientist oina khalakpada KIST na thakatpa phungdorakli. Scientific consultant Dr. Ningthaujam Ragumani Singha Mumbai gi Baba Atomic Research Center da Scientific Officer Chemistry Division da laidiba scientist asibu India gi scientist sama gi manungda mako oiba anikhak khangatpada marks yorakpada Imphal West ki gari airport laiba Kanglei Khongyang Thejin Yon gi director Dr. L Zaidebna apian pokpa amadi nungaiba phungdokpagi warul singsirol ama phungdorakli. Serol asina makata na hai Dr. Ragumnibu India gi scientist singi sada anikhak top oina khangatpada mahak yorakhibasi USA gi California da leiba Stanford University gi faculty team ama survey tawraba tungda khalakhibani. Scientist sing adu khalakpagi list adu miyamna sakhangnaraba journal PLS Biology da thasida phongkhre. List asida yauriba scientist sing asi khanbagi niyam asi makoina research tawriba topic sing aduda base tawraga amadi madu kupna nainaraba matungda madugi data sing lokhatuna yengsilaga English sing aniga taraga mapan gi aroiba matam madu phawbada tawkhiba thabak sing adugi yenglaba matungda sai asigi me taruk phawba thamlaga khanaraba matungda pirakhibani. Hauzik phawbada list asida yawbasi Manipur gi oina Dr. Ragumani na ihan hanbani. Masi Manipur singi tamaktadi yamna sakthuksaningai oibani haina serul asina phongdorakli. Dr. Ragumni gi apokpagi mingna laikhidraba El Kulla apokpina laikhidrabi akoizam maipak laifamna Thawbal district ki Thawbal asawbadagi ni hairi ma English sima samapan maudraga marida Manipur University gi chemistry da Master of Science loiraba tungda IIT Kanpur dagi chemistry da Philosophy of Doctorate phanglakhibani. Mahakna mari lenaba journal singda mahaki paper samag yankhai hena phongkhre article manga review tawkhre tangkak naina lairik mari phongkhre maki asigumba chemical science da pirakliba contribution asigidamak DAE na English sing aniga taraga nithoda Scientific and Technical Excellence Award khusinnarakibani amasum English sing aniga tarada Young Achiever Award SSPS su phangkhibani. English sing aniga tara tarukta National Academy of Science da fellow ama oina mahakpu khankhi. Dr. Ragumani na ikai khumnaningai oiraba amadi sakthuksaningai oiraba award sing asi phanglakpa amadi top 2 gi list ta yorakpada KKT Imphal na nungaiba phungdokpaga loinana maki tungi puchida asabu mai pakpa kaya purakpa oirasanu haina phungdorakli. Loisilakpoina content masa mana Delhi da numit motion hanbasing sahi manga jail da thambaga loinana lupa crore ama fine thialagani AC